Malia ꯂꯩꯈꯣꯝ ꯄꯛꯁꯤꯜꯂꯕ ꯃꯃꯥꯏꯗꯣ ꯃꯈꯨꯠ ꯃꯆꯥ ꯅꯤꯡꯗꯨꯅ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯂꯤ. ꯅꯤꯡꯉꯝꯗꯕꯒꯤ ꯄꯤ ꯃꯥꯁꯨ ꯂꯩꯈꯣꯝꯅ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯆꯦꯟꯊꯔꯛꯂꯤ. ꯉꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯕ ꯉꯝꯗꯦ. ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯂꯥꯏꯕꯛ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ. ꯌꯦꯡꯉꯒꯦ ꯄꯤꯔꯤ ꯃꯥꯒꯤ ꯅꯣꯡꯗꯝ. ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯗꯅꯦ ꯑꯩꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ. ꯗꯥꯏꯅꯥ, ꯆꯦꯆꯦꯁꯦ ꯚꯥꯞ ꯇꯥꯗꯦ ꯅꯪꯒꯤ ꯋꯥꯗꯣ. ꯇꯥꯔꯣꯏꯌꯦ ꯀꯥꯏꯗ ꯇꯥꯔꯅꯦꯒꯦ? ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯣꯏꯁꯤꯔꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯄꯥꯝꯃꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯅꯅꯥꯎ ꯅꯨꯄꯥꯗꯨꯗ ꯄꯥꯝꯁꯤꯜꯂꯤ ꯑꯣꯏꯔꯝꯃꯅꯤꯕ. ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯜꯍꯧꯔꯁꯤꯔꯅꯦ? ꯉꯥꯏꯈꯣ, ꯕꯤꯠ ꯈꯔ ꯂꯧꯒꯦ. ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯤꯌꯥꯒꯤ ꯐꯨꯔꯤꯠꯇꯨ ꯈꯔ ꯁꯦꯒꯥꯏꯗꯨꯅ ꯌꯦꯡꯂꯤ. ꯑꯃꯨꯛꯁꯨ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ. ꯊꯣꯠ ꯂꯥꯎꯕꯤ ꯆꯤꯝꯕꯥꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯍꯩ, ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪꯕꯨ ꯀꯅꯥꯒꯤ ꯏꯃꯧ? ꯅꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦꯅꯦ. ꯉꯥꯡꯅꯔꯤꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯤ ꯑꯃꯕꯨ ꯆꯤꯡꯊꯣꯛꯂꯤ. ꯑꯁ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯤꯕ ꯇꯥꯔꯦ ꯉꯥꯡꯁꯦ. ꯌꯣꯟꯊꯣꯔꯛꯄꯅꯦ ꯗꯥꯏꯅꯦ. ꯑꯗꯨꯗꯤ ꯀꯨꯁꯤ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯕꯅꯤꯅꯦ. ꯏꯁ, ꯀꯗꯥꯏꯗꯒꯤ? ꯃꯥ ꯂꯩꯕꯅ ꯑꯩꯈꯣꯏꯗ ꯀꯣꯝꯗꯧꯔꯤꯅꯤ. ꯃꯥꯕꯨ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣ? ꯅꯃꯧ ꯃꯍꯥꯔꯥꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯛꯑꯕ ꯄꯣꯠꯇꯨꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯩꯁꯦ ꯀꯥꯏꯗꯅꯣ? ꯑꯩꯅ ꯂꯩꯁꯦ ꯀꯥꯏꯗꯅꯣ? ꯅꯪ ꯑꯁꯥꯝ ꯆꯣꯞꯄꯤꯁꯦ ꯀꯩꯅꯣ? ꯑꯁꯤ ꯀꯅꯥꯅꯣꯕ? ꯅꯪꯕꯨ ꯑꯩꯅ ꯇꯥꯟꯊꯣꯛꯂꯒ ꯃꯥꯂꯤꯌꯥꯕꯨ ꯏꯇꯩꯃ ꯑꯣꯏꯍꯟꯒꯅꯤ. ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣꯏ. ꯏꯁꯣꯔ ꯅꯪꯅꯃꯛ ꯇꯁꯦꯡꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯌꯨꯀꯣ. ꯅꯆꯥ ꯌꯥꯝ ꯋꯥꯔꯦ. ꯃꯥꯂꯤꯌꯥ, ꯆꯍꯤ 2ꯒꯤ ꯃꯇꯨꯡꯁꯤꯗ ꯌꯥꯝꯕꯨꯡ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ. ꯄꯨꯝꯅꯃꯛ ꯂꯣꯠꯇꯅ ꯍꯥꯏꯒꯦ. ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯒꯦ. ꯌꯥꯝꯕꯨꯡ, ꯅꯪ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ. ꯑꯩ ꯅꯪ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯒꯦ.